nupi amagi asiba haksang ama train manunga taaduna laibasi thengnaragi nupi aduga loinarama posak haibabu mangna selba phiron amadi makuta sirba khudub adu khaktani mihatpa nupa adugi khungul pulisna liba haibasi oithokta gumani nupi adu kanano kari lamdagino kari maming kawi haibina jingba pulisna amata khangba natte mahakbu hatuna thamlamliba nupa adugi langla langjisu amata khangba natte matam ado ngasidagi sahi humpudragi mamangi matamni mobile phone amadi CCTV camera na singba amata phangdringi matamgi wari ni wari asi 1964 gi August ki tang 13 ta horakhibani Madras agina Mumbai fawus sianba yan maming satpa train amagi first class compartment amada nupi adu tongna lakhibani train adugi cost attendance amana compartment adugi thong adu thilagi thong adu hangdolakba matamda ka aduda nupi amaga nupa amaga leiramki nupa aduna cost attendance aduda mangna chatliba maham adu hek yobaga mahakpo hodok pirau hairaki maduda cost attendance aduna madugi damak thoini hena warunu mafam adu hek yobaga ma soidana hodorake nungaina pothaduna lairo hairamlaga thokre mikup kharagi matungda train aduna Mumbai yawgada khara wal ingai dadra yawslakpa matam swaida ngasai nupa aduna hairamgiba waham adu cost attendance aduna ningsinglagi tawbada nupa aduna hairamgiba mafam adudi khara khaji hendoktura leiramlei masidaki cost attendance aduna nupa adu hodoknaba mahakna leiriba compartment adu tamna lagi mahakna compartment adugi thong adu thinduna hangdoknaba hairaki adubu kasagi manungdagi response amada pirakidre masidaki compartment asiki thong ase hangdoktura kasagi manungda cost attendance adu sangsilagi mahakna sumna sangsalakpa matamdadi nupa adu kasigi manungda leiramdre cost attendance asna khangi nupa adu train asidagi komthaduna soidna salamlagani mahakna kasida sum yenglakpa matamda train adugi bag na chingba posai thampam mapamgi hek makhada khut ama thindokthuna leibasi ure masida mahak akiba fawki adubu mahakna kina tamna pakthaduna yenglaba matamda nupi ama makhada taaduna leibasi ure masidagi mahakna nupi du wakhan mangduna tariboi khanbadagi yamna thuna chenchanduna nupi asubu singtoraki aduga train asigi chen asubu singduna train asubu su khamnaba hotnarami masigi matung thawdok asigi matangna mahakna police ta paw pirami makoina yamna thuna nupi asibu manang nakpada leba hospital amada pukhalami adubu doctor na nupi asi sina pukhalakle hairaki masi tabda makoi puna maangak pahabida oire train aduna mama yawslakpa matamda police ka team ama laktuna nupi aduna siduna leramliba train asigi compartment asi sel tawshalei police ka team amana hospital da duga atopa team amana compartment aduda leidi makoina compartment asidagi karisu amata phangmangamlamde nupi aduna purakpa bag natraga nupa aduna purakpa bag amata compartment asigi manungna leiramde makoida leiriba haibabu nupi asina selakliba firol aduga mangna sirakiba sanagi khudob asi khaktani police asina khanki furan basing asna nupi asigi mapot masai sing asi munnaba honarakpadagi nupi asuba hatoktona thamnamba oiramgani adubu matang asta yamna maruiba wahang ama thoglagli kariguma thodog asi furan basing chathaba oiramlagadi nupi asigi makuta siriba sanagi khudob asi sungsoi chuidina lakhoktona poramgadabani adubu nupi asigi makuta khudob asina lengtana leramba asina thawdok asi huran masing oiramloi haibasini police asina nupi asigi makuta siriba khudob asi lakthoknaba honai adubu chenmankibana tarai tarainya lakthokpati ngamlamde khudob asida pi haiba mayek amsu loinaduna thari mayek asi nupi asigi mamingi ahoba mayek oirambasu yai natraga nupi asiga mari leinaba miyoi amagi mamingi ahoba mayek oiramba yai haina police asina khalli adubu nupi adu kanano kadaidagino kari maming kawi haibna chingma khangnaba information de amata phanglamde train adugi compartment aduda hena kupthana thirakpa matamdadi surup packet ama train adugi honong manakta thengnaraki aduga thakpa loikhra surup mateng mayam ama koiba dura taaduna leibasu thengnaraki masidagi policing asina nupi aduga loinaram liba nupa adu surup yamna pamjaba kahina thakpa misak ama oiramgani haibasi khalagi taram liba surup ki brain asisu seizure brain ki surup ngakta oiramki haujuti policing asina mihat pasigi clue masa amadi phangmangamle adubu masina matik sabdi natti thawdok asigi matang hena kupthana khangnabagidama policing asina train reservation ki book tawda sizinaba traveler sing details sing check tawa horaki first compartment aduda tonglakiba miyoi ani dugi reservation maming yelakpa matamda El Kanda Swami haiba amaga ke Kanda Swami haiba amaga makoi anigi maming ase yawduna leibasi thengnari aduga makoi anigi address asina Tamil Nadu dagini masigi matungdagidi policing aduna Tamil Nadu gi police ta contact tawduna makoi iramlebe address adu khangdoknaba kanna honaki
ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯂꯤꯕ ꯃꯤꯡ ꯑꯃꯗꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨ ꯄꯨꯝꯅꯃꯛ ꯁꯥꯖꯤꯟꯅꯕ ꯉꯥꯛꯇ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯕ ꯂꯣꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯨꯃꯛ ꯂꯩꯔꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛ ꯃꯇꯧ ꯌꯦꯡꯂꯨꯔꯒꯗꯤ ꯃꯍꯥꯛ ꯑꯁꯤ ꯁꯥꯎꯠ ꯂꯣꯝꯗꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯊꯥꯖꯔꯝꯃꯤ ꯃꯝꯕꯥꯏ ꯄꯨꯂꯤꯁꯅ ꯄꯤꯔꯛꯂꯤꯕ ꯑꯦꯗ꯭ꯔꯦꯁ ꯑꯃꯗꯤ ꯃꯤꯡ ꯑꯗꯨꯁꯨ ꯂꯥꯟꯅ ꯏꯔꯝꯂꯕꯅꯤꯅ ꯇꯥꯃꯤꯜ ꯅꯥꯗꯨ ꯄꯨꯂꯤꯁꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯈꯣꯡꯒꯨꯜ ꯑꯁꯤ ꯀꯗꯥꯏꯗ ꯂꯤꯒꯗꯒꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯊꯥ ꯁꯥꯔꯤꯕꯗꯤ ꯈꯨꯗꯣꯞ ꯑꯗꯨꯗ ꯍꯛꯇꯨꯅ ꯊꯝꯂꯝꯂꯤꯕ ꯃꯌꯦꯛ ꯄꯤ ꯑꯁꯤꯗꯒꯤ ꯀꯝꯗꯧꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯐꯨꯜ ꯗꯤꯇꯦꯜꯁ ꯑꯁꯤ ꯈꯪꯕ ꯉꯝꯒꯗꯒꯦ ꯍꯥꯏꯕ ꯑꯁꯤꯅꯤ ꯔꯤꯖꯔꯕꯦꯁꯟ ꯑꯁꯤꯗ ꯏꯔꯝꯂꯤꯕ ꯑꯦꯗ꯭ꯔꯦꯁ L ꯑꯃꯗꯤ K ꯑꯁꯤꯒ ꯈꯨꯗꯣꯞ ꯑꯁꯤꯗ ꯍꯛꯇꯨꯅ ꯂꯩꯔꯝꯂꯤꯕ ꯃꯌꯦꯛ ꯄꯤ ꯑꯁꯤꯒꯁꯨ ꯃꯥꯟꯅꯗ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯃꯊꯥ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯣꯇꯣ ꯑꯗꯨ ꯃꯗ꯭ꯔꯥꯁ ꯁꯤꯟꯕ ꯊꯨꯡꯅ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯍꯥꯞꯂꯝꯃꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯇꯧꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯗꯨ ꯈꯪꯂꯝꯕ ꯌꯥꯎꯔꯒꯗꯤ ꯃꯈꯣꯏꯗ ꯄꯥꯎ ꯐꯥꯎꯔꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯈꯪꯅꯕꯅꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯇꯧꯔꯤꯕ ꯑꯁꯤꯒꯤ ꯃꯍꯩꯁꯨ ꯌꯥꯜꯂꯝꯃꯤ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯁꯥꯂꯦꯝ ꯍꯥꯏꯅ ꯈꯪꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯗꯒꯤ ꯗꯣꯛꯇꯔ ꯑꯃꯅ ꯃꯈꯣꯏꯗ ꯄꯥꯎ ꯐꯥꯎꯔꯛꯈꯤ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤꯅꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯊꯤꯅꯔꯝꯕꯅꯤ ꯃꯃꯤꯡꯅ ꯄꯄꯥꯜ ꯀꯧꯕꯅꯤ ꯍꯥꯏꯔꯛꯈꯤ ꯗꯣꯛꯇꯔ ꯑꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅꯁꯨ ꯊꯥꯖꯔꯝꯃꯤ ꯃꯔꯝꯗꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯈꯨꯗꯣꯞ ꯑꯁꯤꯗ ꯄꯤ ꯍꯥꯏꯕ ꯃꯌꯦꯛ ꯑꯁꯤ ꯍꯛꯇꯨꯅ ꯊꯥꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯁꯛ ꯑꯁꯤ ꯈꯪꯗꯣꯛꯅꯕ ꯍꯥꯏꯔꯛꯈꯤ ꯗꯣꯛꯇꯔ ꯃꯁꯥꯃꯛꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯥ ꯑꯁꯤ ꯃꯝꯕꯥꯏꯗ ꯇ꯭ꯔꯦꯟ ꯇꯣꯡꯗꯨꯅ ꯆꯠꯅꯕꯒꯤꯗꯃꯛ ꯃꯁꯥꯃꯛꯀꯤ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯄꯩꯁꯥ ꯄꯨꯊꯣꯛꯇꯨꯅ ꯃꯝꯕꯥꯏꯗ ꯊꯥꯔꯛꯈꯤ ꯅꯨꯄꯤ ꯑꯁꯤꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯄꯨꯂꯤꯁꯅ ꯃꯣꯛꯇ ꯄꯨꯁꯤꯟꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯌꯦꯡꯍꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅ ꯁꯤꯗꯨꯅ ꯂꯩꯔꯝꯕꯁꯤ ꯎꯕꯗ ꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥꯗꯨꯅ ꯃꯆꯥ ꯑꯁꯤꯕꯨ ꯌꯦꯡꯗꯨꯅ ꯀꯞꯂꯛꯈꯤ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯁꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯥꯅꯤ ꯍꯥꯏꯕꯁꯤ ꯀꯟꯐꯥꯔꯝ ꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯁꯤꯔꯝꯂꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯉꯝꯂꯕꯅꯤꯅ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯗꯁꯨ ꯑꯁꯥ ꯑꯃ ꯂꯥꯛꯂꯦ ꯃꯈꯣꯏꯅ ꯀ꯭ꯔꯥꯏꯝ ꯑꯁꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯉꯝꯂꯒꯅꯤ ꯑꯃꯗꯤ ꯁꯣꯜꯕ ꯇꯧꯕ ꯉꯝꯂꯒꯅꯤ ꯍꯥꯏꯕꯁꯤ ꯆꯦꯠꯅ ꯊꯥꯖꯔꯝꯃꯤ ꯃꯈꯣꯏꯅ ꯄꯄꯥꯜꯒꯤ ꯃꯃꯥꯕꯨ ꯀꯥ ꯑꯃꯗ ꯀꯧꯁꯟꯗꯨꯅ ꯋꯥꯍꯪ ꯄꯥꯎ ꯍꯪꯕ ꯍꯧꯔꯛꯂꯦ ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯔꯛꯈꯤ ꯑꯩꯒꯤ ꯏꯆꯥ 5 ꯂꯩ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯄꯄꯥꯜꯁꯨ ꯉꯁꯤꯗꯒꯤ ꯆꯍꯤ 2ꯒꯤ ꯃꯃꯥꯡꯗ ꯂꯨꯍꯣꯡꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯃꯍꯥꯛꯄꯨ ꯃꯇꯝ ꯑꯌꯥꯝꯕꯗ ꯑꯣꯠꯄꯤ ꯅꯩꯕꯤꯈꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯗꯥꯏꯚꯣꯔꯁ ꯇꯧꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯄꯄꯥꯜ ꯍꯥꯠꯄꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯆꯦꯟꯅꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯈꯟꯈꯤ ꯃꯁꯤꯗꯒꯤ ꯄꯄꯥꯜꯒ ꯂꯩꯃꯤꯟꯅꯔꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯛ ꯎꯍꯧꯕ ꯀꯣꯁ ꯑꯦꯇꯦꯟꯗꯦꯟꯁ ꯑꯗꯨꯗ ꯄꯄꯥꯜꯒꯤ ꯅꯨꯄꯥꯒꯤ ꯐꯣꯇꯣ ꯑꯗꯨ ꯎꯠꯇꯨꯅ ꯃꯁꯛ ꯃꯥꯟꯅꯕ꯭ꯔꯥ ꯍꯥꯏꯅ yenghallammi adubu ꯀꯣꯁ ꯑꯦꯇꯦꯟꯗꯦꯟꯁ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯃꯤꯟꯅꯔꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯎꯠꯂꯛꯂꯤꯕ ꯐꯣꯇꯣ ꯑꯁꯤꯒ ꯃꯁꯛ ꯃꯥꯟꯅꯗꯦ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ ꯄꯄꯥꯜꯒꯤ ꯃꯃꯥꯅ ꯋꯥꯐꯝ ꯑꯃꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨ ꯄꯄꯥꯜꯒꯤ ꯅꯨꯄꯥꯒ ꯌꯥꯝ ꯅꯛꯅ ꯂꯣꯏꯅꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯄꯄꯥꯜꯒꯤ ꯃꯤꯁꯤꯁꯤꯗ ꯆꯦꯠꯅꯔꯝꯕ ꯌꯥꯏ ꯃꯔꯝ ꯑꯁꯤꯅ ꯄꯨꯂꯤꯁꯅ ꯈꯨꯜ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯤꯕ ꯍꯧꯔꯛꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤ ꯊꯕꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯌꯥꯎꯔꯝꯂꯣꯏ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯔꯛꯏ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯅ ꯅꯨꯄꯥ ꯑꯗꯨ ꯌꯨ ꯆꯨꯔꯨꯞ ꯑꯃꯗꯤ ꯕꯦꯔꯤꯅꯆꯤꯡꯕ ꯊꯛꯄ꯭ꯔꯥ ꯍꯪꯂꯛꯏ ꯑꯗꯨꯕꯨ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯁꯤꯖꯤꯟꯅꯕ ꯅꯨꯄꯥ ꯅꯠꯇꯦ ꯍꯥꯏꯔꯛꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯨꯂꯤꯁꯅ ꯐꯪꯂꯛꯂꯤꯕ ꯐꯥꯏꯟꯗꯤꯡ ꯑꯁꯤꯒ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯑꯗꯨꯒ ꯆꯥꯟꯅꯕ ꯍꯥꯏꯕꯗꯨ ꯈꯔ ꯋꯥꯠꯂꯤ ꯑꯗꯨꯕꯨ ꯈꯨꯜ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯁꯤ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯦꯟꯅꯩ ꯆꯦꯟꯅꯗꯦ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅꯕ ꯄꯨꯂꯤꯁꯅ ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯑꯃ ꯄꯨꯔꯛꯇꯨꯅ ꯀꯣꯁ ꯑꯦꯇꯦꯟꯗꯦꯟꯁ ꯑꯗꯨꯗ ꯌꯦꯡꯍꯜꯂꯝꯃꯤ ꯀꯣꯁ ꯑꯦꯇꯦꯟꯗꯦꯟꯁ ꯑꯁꯤꯅ ꯃꯍꯥꯛꯅ ꯇ꯭ꯔꯦꯟ ꯀꯝꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯎꯔꯛꯈꯤꯕ ꯃꯤꯁꯛ ꯑꯗꯨ ꯐꯣꯇꯣ ꯑꯁꯤꯗ ꯎꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯅꯠꯇꯦ ꯍꯥꯏꯅ ꯍꯟꯗꯛꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯍꯧꯖꯤꯛ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗ꯭ꯔꯦ ꯄꯄꯥꯜꯒꯤ ꯅꯨꯄꯥ ꯑꯃꯁꯨꯡ ꯈꯨꯜ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯁꯤ ꯄꯄꯥꯜꯒꯤ ꯃꯤꯁꯤꯁꯤꯗ ꯑꯃꯠꯇ ꯆꯦꯟꯅꯔꯝꯗ꯭ꯔꯦ ꯃꯈꯣꯏꯅ ꯃꯤꯍꯥꯠꯄꯗꯨ ꯀꯝꯗꯧꯅ ꯀꯔꯝꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯗꯨꯅ ꯄꯨꯊꯣꯛꯀꯅꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯃꯤꯍꯥꯠꯄꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯅꯕ ꯄꯥꯝꯕꯩ ꯊꯤꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯊꯣꯛꯂꯦ ꯁꯨꯞꯅꯒꯤ ꯆꯨꯔꯨꯞ ꯎꯄꯨ ꯑꯗꯨꯗꯒꯤ ꯀꯝꯗꯧꯅ ꯃꯤꯍꯥꯠꯄꯗꯨꯒꯤ ꯃꯅꯥꯛ ꯌꯧꯕ ꯉꯝꯒꯅꯤ ꯈꯟꯕꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯃꯊꯥ ꯁꯥꯔꯦ ꯃꯈꯣꯏꯅ ꯈꯪꯅꯤꯡꯂꯤꯕ ꯑꯁꯤꯅ ꯅꯨꯄꯤ ꯑꯗꯨꯅ ꯀꯝꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯂꯣꯏꯅꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯀꯅꯥꯅꯣ ꯃꯍꯥꯛꯅ ꯄꯄꯥꯜꯕꯨ ꯍꯥꯠꯂꯤꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯍꯥꯠꯄ ꯑꯣꯏꯔꯒꯅ ꯀꯔꯤ ꯃꯔꯝꯒꯤ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯂꯤ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯃ ꯄꯄꯥꯜꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯗ ꯆꯠꯇꯨꯅ ꯁꯤꯖꯔ ꯕ꯭ꯔꯦꯟꯒꯤ ꯆꯨꯔꯨꯞ ꯊꯛꯄ ꯃꯤꯑꯣꯏ ꯀꯌꯥꯝ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕ ꯑꯣꯔꯗꯔ ꯇꯧꯈꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏꯅ ꯈꯨꯜ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯁꯤꯖꯔ ꯕ꯭ꯔꯦꯟꯒꯤ ꯆꯨꯔꯨꯞ ꯌꯣꯜꯂꯤꯕ ꯗꯨꯀꯥꯟꯁꯤꯡ ꯑꯗꯨꯗ ꯆꯪꯗꯨꯅ ꯆꯨꯔꯨꯞ ꯑꯗꯨ ꯊꯛꯂꯤꯕ ꯀꯁꯇꯃꯔꯁꯤꯡꯒꯤ ꯃꯔꯝꯗ ꯊꯤꯒꯠꯇꯨꯅ ꯏꯟꯐꯣꯔꯃꯦꯁꯟ ꯀꯌꯥ ꯈꯣꯝꯒꯠꯄ ꯍꯧꯔꯛꯈꯤ ꯑꯌꯥꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯑꯍꯣꯡꯕ ꯆꯨꯔꯨꯞꯁꯤꯡ ꯊꯛꯄ ꯃꯤꯑꯣꯏ ꯉꯥꯛꯇ ꯑꯣꯏꯔꯝꯈꯤ ꯃꯤꯑꯣꯏ ꯈꯔ ꯈꯛꯇꯃꯛ ꯑꯇꯥꯡꯕ ꯁꯤꯖꯔ ꯕ꯭ꯔꯦꯟꯒꯤ ꯆꯨꯔꯨꯞ ꯑꯗꯨ ꯊꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯑꯃꯃꯝꯇꯪ ꯆꯪꯗꯨꯅ ꯄꯨꯂꯤꯁꯅ ꯋꯥꯍꯪ ꯍꯪꯂꯝꯃꯤ ꯃꯈꯣꯏꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯄꯄꯥꯜꯕꯨ ꯈꯪꯕ꯭ꯔꯥ ꯈꯪꯂꯒꯅ ꯃꯍꯥꯛꯀ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯩ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯂꯝꯃꯤ
ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯐꯣꯇꯣꯁꯨ ꯀꯣꯁ ꯑꯦꯇꯦꯟꯗꯦꯟꯁ ꯑꯗꯨꯅ ꯊꯥꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯎꯈꯤꯕ ꯁꯛꯇꯝ ꯑꯗꯨꯒ ꯄꯨꯂꯤꯁꯅ ꯊꯥꯔꯛꯂꯤꯕ ꯐꯣꯇꯣ ꯑꯗꯨꯒ ꯑꯃꯠꯇ ꯃꯥꯟꯅꯗꯦ ꯍꯥꯏꯅ ꯀꯣꯁ ꯑꯦꯇꯦꯟꯗꯦꯟꯁ ꯑꯁꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯊꯤꯕ ꯌꯥꯕ ꯃꯈꯩ ꯊꯤꯔꯦ ꯍꯪꯕ ꯌꯥꯕꯁꯨ ꯍꯪꯂꯤ ꯑꯗꯨꯕꯨ ꯆꯦꯟꯅꯩ ꯃꯥꯟꯅꯩ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯐꯣꯡꯗꯣꯛꯂꯛꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯁꯤꯗ ꯄꯨꯂꯤꯁꯅ ꯁꯤꯖꯔ ꯕ꯭ꯔꯦꯟꯒꯤ ꯆꯨꯔꯨꯞ ꯊꯛꯄ ꯃꯤꯑꯣꯏ ꯑꯃꯈꯛꯇꯪ ꯍꯪꯒꯗꯕꯗ ꯉꯥꯏꯔꯦ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯅꯨꯄꯥ ꯑꯗꯨ ꯃꯌꯨꯝꯗ ꯂꯩꯔꯝꯗ꯭ꯔꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯊꯤꯖꯤꯟꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯄꯂꯥꯅꯤ ꯁ꯭ꯋꯥꯃꯤ ꯀꯧꯏ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ ꯃꯍꯥꯛ ꯁꯤꯖꯔ ꯕ꯭ꯔꯦꯟꯒꯤ ꯆꯨꯔꯨꯞꯄꯨ ꯌꯥꯝꯅ ꯄꯥꯝꯅ ꯊꯛꯄ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯕꯁꯤꯁꯨ ꯈꯪꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ ꯇꯟꯖꯥ ꯑꯁꯤꯗ ꯇꯥꯟꯌꯥꯝ ꯆꯥꯟꯅꯅ ꯄꯂꯥꯅꯤ ꯁ꯭ꯋꯥꯃꯤꯅ ꯁꯤꯖꯔ ꯕ꯭ꯔꯦꯟꯒꯤ ꯆꯨꯔꯨꯞ ꯑꯃ ꯊꯛꯇꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯄꯂꯥꯅꯤ ꯁ꯭ꯋꯥꯃꯤꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯈꯤ ꯑꯗꯨꯒ ꯄꯨꯂꯤꯁꯀꯤ ꯀꯁꯇꯗꯤꯗ ꯊꯝꯈꯤ ꯖꯦꯜ ꯌꯧꯔꯛꯄ ꯃꯇꯝꯗ ꯄꯂꯥꯅꯤ ꯁ꯭ꯋꯥꯃꯤꯅ ꯑꯆꯨꯝꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯂꯦ ꯑꯥꯒꯁꯠꯀꯤ ꯇꯥꯡ 15 ꯑꯃꯁꯨꯡ 16ꯇ ꯄꯂꯥꯅꯤ ꯁ꯭ꯋꯥꯃꯤ ꯃꯍꯥꯛꯀꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯝꯈꯤꯗꯦ ꯃꯍꯥꯛ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯍꯥꯏꯕꯁꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅꯁꯨ ꯈꯪꯕ ꯉꯝꯈꯤ ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯑꯗꯨ ꯄꯨꯂꯤꯁꯅ ꯀꯣꯁ ꯑꯦꯇꯦꯟꯗꯦꯟꯁ ꯑꯗꯨꯗ ꯊꯥꯗꯨꯅ ꯌꯦꯡꯍꯟꯈꯤ ꯀꯣꯁ ꯑꯦꯇꯦꯟꯗꯦꯟꯁ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯄꯄꯥꯜꯒ ꯂꯩꯃꯤꯟꯅꯈꯤꯕ ꯃꯤꯁꯛ ꯑꯗꯨ ꯃꯍꯥꯛꯅꯤ ꯍꯥꯏꯅ ꯀꯟꯐꯥꯔꯝ ꯇꯥꯈꯤ ꯄꯄꯥꯜꯒ ꯂꯩꯃꯤꯟꯅꯔꯝꯕ ꯑꯃꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯐꯪꯂꯛꯈꯤꯕ ꯏꯟꯐꯣꯔꯃꯦꯁꯟꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯄꯂꯥꯅꯤ ꯁ꯭ꯋꯥꯃꯤꯕꯨ ꯃꯃꯥꯏ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯔꯛꯈꯤ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯑꯆꯨꯝꯕ ꯂꯣꯠꯁꯤꯟꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯃꯈꯣꯏꯗ ꯑꯦꯕꯤꯗꯦꯟꯁ ꯂꯣꯏꯅ ꯂꯩꯔꯦ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯎ ꯍꯥꯏꯗꯨꯅ ꯙꯞ ꯇꯧꯗꯨꯅ ꯀꯤꯍꯟꯈꯤ ꯄꯂꯥꯅꯤ ꯁ꯭ꯋꯥꯃꯤꯁꯨ ꯃꯍꯥꯛꯅ ꯇꯧꯖꯔꯤꯕ ꯄꯨꯝꯕ ꯌꯥꯖꯔꯗꯨꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯈꯤ ꯄꯄꯥꯜꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯃꯍꯥꯛꯄꯨ ꯌꯥꯝ ꯊꯤꯅ ꯑꯣꯠꯄꯤ ꯅꯩꯕꯤꯈꯤ ꯄꯂꯥꯅꯤꯅ ꯃദ്ꯔꯥꯁꯇ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯃꯇꯝꯗ ꯄꯄꯥꯜꯕꯨ ꯊꯦꯡꯅꯔꯛꯈꯤꯕꯅꯤ ꯑꯍꯥꯟꯕꯗꯗꯤ ꯏꯆꯝ ꯆꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯃꯒꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯂꯣꯏꯅꯔꯛꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯤ ꯃꯔꯨꯞꯇꯒꯤ ꯅꯨꯡꯁꯤꯕꯔꯣꯝꯗ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯈꯤ ꯄꯂꯥꯅꯤ ꯁ꯭ꯋꯥꯃꯤꯅ ꯄꯄꯥꯜꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯁꯦꯜ ꯄꯨꯝꯕ ꯄꯄꯥꯜꯒꯤ ꯃꯐꯝꯗ ꯂꯣꯏꯅ ꯍꯩꯊꯕ ꯍꯧꯔꯛꯈꯤ ꯀꯅꯥꯒꯤ ꯐꯤꯔꯣꯜ ꯇꯥꯡꯂꯕ ꯂꯛꯖꯔꯁꯀꯤ ꯑꯣꯏꯕ ꯄꯣꯠꯁꯛ ꯀꯌꯥꯅ ꯆꯤꯡꯕ ꯄꯄꯥꯜꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛ ꯁ꯭ꯋꯥꯃꯤꯅ ꯃꯥꯒꯤ ꯃꯐꯝꯗ ꯑꯈꯥꯛꯄ ꯑꯃꯠꯇ ꯂꯩꯇꯅ ꯖꯔ ꯍꯩꯊꯔꯝꯃꯤ ꯄꯄꯥꯜꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯀꯌꯥ ꯁ꯭ꯋꯥꯃꯤꯒꯤ ꯃꯐꯝꯗ ꯗꯤꯃꯥꯟ ꯇꯧꯔꯛꯈꯤ ꯁ꯭ꯋꯥꯃꯤꯅꯁꯨ ꯃꯥꯒꯤ ꯑꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯨꯡꯍꯜꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯛꯄ ꯆꯍꯤ ꯑꯃ ꯐꯥꯔꯛꯄ ꯃꯇꯝꯗ ꯄꯄꯥꯜꯁꯨ ꯃꯥꯒꯤ ꯅꯨꯄꯥꯒ ꯗꯥꯏꯚꯣꯔꯁ ꯇꯧꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯁ꯭ꯋꯥꯃꯤꯅ ꯄꯄꯥꯜꯕꯨ ꯃꯥꯒ ꯁꯣꯏꯗꯅ ꯂꯨꯍꯣꯡꯂꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ ꯑꯗꯨꯕꯨ ꯁ꯭ꯋꯥꯃꯤꯒꯤ ꯃꯐꯝꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯀ꯭ꯔꯥꯏꯁꯤꯁ ꯑꯃ ꯊꯣꯛꯂꯛꯂꯦ ꯃꯥꯒꯤ ꯃꯐꯝꯗ ꯁꯦꯜꯒꯤ ꯑꯋꯥꯠꯄ ꯀꯌా ꯑꯃ ꯂꯩꯔꯛꯂꯦ ꯃꯔꯝꯗꯤ ꯃꯥꯒꯤ ꯁꯦꯚꯤꯡ ꯄꯨꯝꯕ ꯑꯃꯠꯇ ꯈꯥꯛꯇꯅ ꯄꯄꯥꯜꯒꯤ ꯃꯐꯝꯗ ꯂꯣꯏꯅ ꯄꯤꯊꯣꯛꯈꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯐꯤꯚꯝ ꯑꯁꯤ ꯌꯧꯔꯛꯈꯤꯕꯅꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯄꯄꯥꯜꯒꯤ ꯃꯐꯝꯗ ꯁꯦꯜ ꯍꯪꯂꯛꯈꯤ ꯑꯗꯨꯕꯨ ꯄꯄꯥꯜꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯄꯩꯁꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯁ꯭ꯋꯥꯃꯤꯒꯤ ꯊꯃꯣꯏ ꯑꯁꯤ ꯀꯥꯏꯈꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯃꯥꯒꯤ ꯊꯃꯣꯏꯗ ꯐꯥꯎꯈꯤ ꯑꯗꯨꯕꯨ ꯄꯄꯥꯜꯒꯤ ꯃꯐꯝꯗꯗꯤ ꯎꯠꯊꯣꯛꯈꯤꯗꯦ ꯁ꯭ꯋꯥꯃꯤꯅ ꯈꯟꯈꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯄꯤꯈꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯄ ꯉꯝꯂꯒꯗꯤ ꯁꯦꯜꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕꯁꯤ ꯈꯔ ꯃꯈꯩꯗ ꯑꯣꯏꯔꯕꯁꯨ ꯀꯣꯛꯄ ꯉꯝꯒꯅꯤ ꯃꯁꯤꯗꯒꯤ ꯁ꯭ꯋꯥꯃꯤꯅ ꯄ꯭ꯂꯥꯟ ꯑꯃ ꯌꯥꯠꯂꯝꯃꯤ ꯀꯣꯏꯕ ꯄꯥꯝꯖꯕ ꯄꯄꯥꯜꯕꯨ ꯃꯃꯥꯏꯗ ꯀꯣꯏꯕ ꯆꯠꯂꯨꯁꯤ ꯃꯥꯒꯤ ꯂꯩꯖꯕ ꯁꯦꯜ ꯈꯨꯗꯤꯡꯃꯛ ꯄꯨꯔꯛꯎ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯁꯣ ꯑꯣꯐ ꯇꯧꯗꯨꯅ ꯂꯦꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯄꯄꯥꯜꯁꯨ ꯆꯤꯡꯅꯕ ꯑꯃꯠꯇ ꯂꯩꯇꯅ ꯁ꯭ꯋꯥꯃꯤꯅ ꯍꯧꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯇꯔꯥꯏꯅ ꯌꯥꯔꯛꯂꯝꯃꯤ ꯁꯣꯝꯗꯅ ꯁ꯭ꯋꯥꯃꯤꯅ ꯄꯄꯥꯜꯕꯨ ꯍꯥꯠꯅꯕ ꯌꯥꯠꯂꯤꯕ ꯄꯣꯔꯝ ꯑꯁꯤꯗꯤ ꯃꯍꯥꯛꯅ ꯈꯪꯕ ꯅꯠꯇꯦ ꯃꯁꯤꯗꯒꯤ ꯁ꯭ꯋꯥꯃꯤꯅ ꯇ꯭ꯔꯦꯟ ꯑꯗꯨꯒꯤ ꯐꯥꯔꯁꯠ ꯀ꯭ꯂꯥꯁ ꯀꯝꯄꯥꯔꯠꯃꯦꯟꯗ ꯕꯨꯛ ꯇꯧꯗꯨꯅ ꯑꯥꯒꯁꯠꯀꯤ ꯇꯥꯡ 15ꯗ ꯃꯈꯣꯏ ꯑꯅꯤ ꯃദ്ꯔꯥꯁꯇꯒꯤ ꯇ꯭ꯔꯦꯟ ꯇꯣꯡꯗꯨꯅ ꯂꯥꯛꯈꯤ ꯑꯥꯒꯁꯠꯀꯤ ꯇꯥꯡ 16ꯇ ꯃꯈꯣꯏ ꯑꯅꯤꯁꯤ ꯄꯨꯅꯦ ꯌꯧꯔꯛꯈꯤ ꯇ꯭ꯔꯦꯟ ꯑꯗꯨꯒꯤ ꯀꯝꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯅꯠꯇꯅ ꯑꯇꯩ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯁ꯭ꯋꯥꯃꯤꯅ ꯍꯥꯟꯅꯗꯒꯤ ꯍꯨ ꯌꯥꯟꯁꯤꯟꯗꯨꯅ ꯍꯥꯞꯂꯕ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯈꯤ ꯃꯍꯥꯛꯅ ꯍꯨ ꯆꯦꯜꯂꯕ ꯏꯁꯤꯡ ꯑꯗꯨ ꯃꯝꯕꯥꯏ ꯌꯧꯔꯛꯄ ꯃꯇꯝꯗ ꯄꯄꯥꯜꯗ ꯄꯤꯊꯛꯂꯒꯦ ꯍꯥꯏꯅ ꯄ꯭ꯂꯥꯟ ꯇꯧꯔꯛꯈꯤ ꯃꯔꯝꯗꯤ ꯃꯥꯡꯖꯧꯅꯅ ꯃꯍꯥꯛꯅ ꯍꯨ ꯆꯦꯜꯂꯕ ꯏꯁꯤꯡ ꯑꯗꯨ ꯄꯄꯥꯜꯗ ꯄꯤꯊꯛꯂꯨꯔꯕꯗꯤ ꯇ꯭ꯔꯦꯟ ꯑꯁꯤꯒꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯃꯍꯥꯛꯄꯨ ꯐꯥꯈꯤꯕ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯥꯠꯂꯤꯕ ꯄ꯭ꯂꯥꯟ ꯑꯗꯨ ꯇꯣꯛꯊꯣꯛꯇꯨꯅ ꯍꯨ ꯆꯦꯜꯂꯕ ꯏꯁꯤꯡ ꯑꯁꯤ ꯄꯄꯥꯜꯒꯤ ꯃꯐꯝꯗ ꯄꯤꯊꯛꯈꯤ ꯄꯄꯥꯜꯅ ꯏꯁꯤꯡ ꯑꯁꯤ ꯊꯛꯂꯨꯕꯗꯒꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯒꯤ ꯐꯤꯚꯝ ꯑꯁꯤ ꯐꯖꯜꯂꯛꯈꯤꯗꯦ ꯇꯟꯖꯥ ꯑꯁꯤꯗ ꯁ꯭ꯋꯥꯃꯤꯅ ꯃꯍꯥꯛꯄꯨ ꯃꯈꯧꯔꯤ ꯃꯦꯠꯇꯨꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯈꯤ ꯄꯄꯥꯜꯁꯨ ꯋꯥꯈꯜꯃꯛꯇꯤ ꯃꯥꯡꯗ꯭ꯔꯤꯕ ꯑꯣꯏꯕꯅꯤꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯟꯖꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯈꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯣꯠꯅꯔꯤꯕꯁꯤ ꯑꯔꯦꯝꯕ ꯂꯣꯏꯅ ꯇꯥꯔꯤ ꯁ꯭ꯋꯥꯃꯤꯅ ꯄꯄꯥꯜꯕꯨ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯇꯣꯛꯇꯨꯅ ꯊꯅꯝꯂꯦ ꯍꯧꯖꯤꯛꯇꯤ ꯄꯄꯥꯜ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯁ꯭ꯋꯥꯃꯤꯅ ꯄꯄꯥꯜꯒ ꯂꯣꯏꯅꯔꯛꯄ ꯁꯅꯥ ꯂꯨꯄꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯂꯧꯊꯣꯛꯂꯦ ꯃꯥꯒꯤ ꯃꯈꯨꯠꯇ ꯁꯤꯔꯛꯂꯤꯕ ꯈꯨꯗꯣꯞ ꯑꯁꯤꯁꯨ ꯁ꯭ꯋꯥꯃꯤꯅ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯆꯤꯟꯃꯟꯕꯗꯒꯤ ꯈꯨꯗꯣꯞ ꯑꯁꯤꯕꯨ ꯂꯧꯊꯣꯛꯄꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯤꯗꯒꯤ ꯁ꯭ꯋꯥꯃꯤꯅ ꯃꯍꯥꯛꯅ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯀꯨꯏꯅ ꯄꯟꯊꯕ ꯌꯥꯗꯕꯗꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯇ꯭ꯔꯦꯟ ꯑꯗꯨꯒꯤ ꯁꯤꯠꯀꯤ ꯃꯈꯥ ꯍꯥꯏꯕꯗꯤ ꯕꯦꯒ ꯑꯃꯗꯤ ꯄꯣꯠꯆꯩ ꯀꯌꯥꯅ ꯆꯤꯡꯕ ꯊꯝꯐꯝ ꯑꯣꯏꯔꯤꯕ ꯑꯗꯨꯗ ꯏꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯂꯦ
Mathangi station da kumthan na bahot na bada Swami na hatu tawbadagi asiba haksang adugi makut nama mapana intokpuna thamlamle. Swami na maki khongul lirakpa ngamdana ba mahakna book tawba matamda aranba address amadi ming sisinnakhibani. Papalso Swami na aranba address amadi ming sisinaba sida adumag yaki. Maramdi mahakna divorce tawraba matungda atopa nupa ga mahaka loina duna leire haibasi kanaki mafamda khangan mapamdabadagini. Plan asigi matangda Swami na fana haisingna honarabasu hojukti police na mahakpu faare. Papalgi kudobdasu Swami gi sam khara pagduna lairambasi thegnakhi. Sam adu papalna Swami ki mahamdagi nathoknaba honarabudagi palakhiba samni. Police na phalakhiba evidence amadi sam aduga Swami gi dna gasu sap manare. Maramasna papal haliba misagasi Swami ni haina confirm tare. Shelna khoisak oina thaktuna Swami na papalbo magi langda thuhanaba honakhibani. Aduga amaromdana are masaba pamba papal Swami gi potami tarobadagi punsi mangki. Papal halubagi serak piba oina Swami bu punsi chupagi kachum sangna thamki. Asumna matam aduda mobile phone amadi CCTV camera singbagi mating amata yaudna police sing aduna mihat pagi khongol liba ngamki. Kariguma Swami na maki yamlaba sel amadi sanalpa sing adubu mathong maram khangdana papal ki mafam da pithok lamda bataragati maki mafam da sel gi awaba sil leram loi aduga papal bu su mahak na halam loi. Mahakna papal bu halibagi khwaidagi chawba maram asi maki mangkhraba sel amadi sanalpa sing adubu hanjan bangam nabani. Haujukti maki mangkraba sel asisu hanjan bangamda Swami mapunsi supagi kaishom sangna lian bataki. Wari asna lemja saba pamba amadi mapureba leina leina atopa nupagi maran mathumda mita adona hingleba nupi besingi mapamda para amadi tamhalli. Aduga maran mathumdi irei lejadaba maukoiriba singdasu warning amadi piri. Lemja saba su phate aduga sel ge lang thaktona maukoiba su phate. Wapamasi phongdok chabaga loina ngasi goina di matang asida loisanjarage. Wari asi nungaibirabadi channel asibu like, share and subscribe option biramu. Ngasi ko inadi matang asida loisanjarage punamak Mingselmanipur na khoiromjari.